ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯈ꯭ꯔꯦ꯫ ꯏꯉꯥ ꯏꯉꯦꯜꯒꯤ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯂꯧꯃꯤ ꯃꯈꯣꯏꯒꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯟꯖ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯧ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯟꯖꯅ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯁꯟ ꯄꯥꯃꯣꯠ ꯑꯅꯤꯗꯨ ꯇꯧꯗꯨꯅ ꯃꯤꯒꯤ ꯁꯟꯄꯣꯠ ꯈꯣꯏ, ꯈꯨꯔꯥ ꯆꯥꯎꯕꯅ ꯁꯦꯜ ꯈꯔ ꯄꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯟꯖ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯟꯅꯨꯄꯤꯗꯤ ꯇꯨꯝꯍꯧꯔꯤ꯫ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯪꯒꯣꯟꯅ ꯄꯨꯜꯂꯤꯕ ꯁꯟꯂꯥꯕ ꯑꯆꯧꯕꯅꯤꯗꯨ ꯆꯤꯡꯊꯣꯛꯂꯦ꯫ ꯃꯔꯦꯡꯖꯨꯝꯗ ꯎꯀꯥꯏ ꯍꯥꯞꯇꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯧꯐꯝꯗ ꯆꯠꯂꯤ꯫ ꯎꯀꯥꯏ ꯄꯥꯟꯗꯨꯅ ꯂꯧꯐꯝꯗꯨ ꯃꯍꯥꯛꯅ ꯎꯀꯥꯏ ꯀꯟꯅ ꯇꯛꯂꯤ꯫ ꯃꯥꯟꯖ ꯃꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯊꯕꯛ ꯀꯌꯥ ꯁꯨꯈꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯀꯌꯥ ꯃꯍꯥꯛꯅ ꯇꯧꯏ꯫ ꯊꯕꯛ ꯑꯌꯥꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯕ ꯍꯩ꯫ ꯂꯧꯐꯝꯗꯨꯗ ꯎꯀꯥꯏ ꯇꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯅ ꯎꯀꯥꯏ ꯇꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯪꯒꯜꯋꯥꯏ ꯁꯤꯠꯇꯣꯛꯏ ꯇꯩꯊꯣꯛꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯆꯍꯤ 3ꯃꯨꯛ ꯈꯦꯟꯅꯩ꯫ ꯌꯦꯡꯕꯗ ꯂꯣꯏꯅ ꯆꯥꯎꯅ ꯎꯔꯦ꯫ ꯂꯥꯡꯂꯦꯟ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯑꯩꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯐꯅꯤ? ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ꯫ ꯍꯋꯥꯏꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯣꯝꯗꯅ ꯈꯨꯔꯥ ꯆꯥꯎꯕ ꯏꯕꯣꯍꯜꯒꯤ ꯂꯧꯐꯝ ꯇꯝꯅ ꯆꯠꯂꯤ꯫ ꯎꯀꯥꯏ ꯇꯛꯂꯤꯕ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯐꯖꯅ ꯇꯧꯀꯣ, ꯀꯆꯤꯟ ꯀꯣꯌꯥ ꯌꯧꯁꯤꯜꯂꯝꯃꯣ, ꯃꯤꯅ ꯋꯥ ꯉꯥꯡꯅꯈꯤꯅꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯀꯌꯥꯝꯗꯤ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ? ꯂꯣꯏꯒꯗꯧꯔꯦ ꯈꯨꯔꯥ꯫ ꯃꯊꯪꯗꯤ ꯑꯩꯒꯤ ꯇꯥꯔꯝꯒꯅꯤ꯫ ꯅꯪꯅꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯈꯨꯔꯥꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯐꯝꯗꯣ ꯃꯗꯨ ꯈꯪꯉꯤꯗꯅ, ꯑꯗꯨ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯐꯔꯦ ꯇꯧꯖꯔꯣ꯫ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ ꯀꯔꯤꯅꯣ? ꯃꯈꯥꯔꯣꯝꯗꯒꯤ ꯍꯨꯝꯂꯒ ꯂꯥꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯟꯖ ꯂꯧꯐꯝꯗꯨ ꯎꯀꯥꯏ ꯇꯛꯄ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯌꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯆꯠꯂꯤ꯫ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯂꯧꯐꯝ ꯑꯗꯨ ꯎꯀꯥꯏ ꯑꯃꯨꯛ ꯇꯛꯏ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯐꯧꯍꯨꯟꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯃꯗꯨꯃ ꯂꯣꯏꯅꯕ ꯎꯀꯥꯏ ꯇꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯇꯨ ꯌꯧꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅ ꯅꯨꯡꯁꯥꯗꯤ ꯁꯥꯗꯦ꯫ ꯅꯣꯡꯁꯨ ꯇꯥꯒꯗꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯦ꯫ ꯑꯃꯨꯕ ꯂꯩꯆꯤꯜꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯄꯨꯡ ꯃꯍꯧ ꯆꯤꯡꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨꯅ ꯂꯥ ꯑꯃꯗ ꯐꯖꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯏꯟꯁꯥꯡ ꯑꯗꯨꯅ ꯃꯈꯨꯝ ꯈꯨꯝꯕ ꯀꯣꯟ ꯑꯃꯗ ꯍꯥꯞꯂꯤ꯫ ꯏꯁꯤꯡ ꯍꯥꯞꯄ ꯇꯨꯝꯕꯥ ꯑꯗꯨꯒ ꯄꯨꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯁꯦ ꯈꯔꯕꯨ ꯊꯦꯡꯂꯦ꯫ ꯇꯥꯆꯧꯗꯨꯕꯨ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯈꯥꯎꯗꯨꯃ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯟꯖꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯒꯤ ꯆꯥꯛ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯤ꯫ ꯃꯍꯥꯛ ꯂꯧꯕꯨꯛ ꯌꯧꯔꯤ꯫ ꯂꯩꯔꯤꯕ ꯂꯧꯐꯝꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯆꯧꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯎꯗꯤ꯫ ꯈꯔ ꯆꯠꯂꯤ꯫ ꯆꯤꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯃꯈꯣꯡꯗꯨ ꯈꯔ ꯊꯨꯔꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯍꯧꯅ ꯃꯕꯨꯡꯕꯨ ꯀꯧꯏ, ꯇꯥꯆꯧ, ꯑꯩ ꯂꯥꯛꯑꯦ, ꯇꯨ ꯆꯥꯛ ꯄꯨꯔꯛꯑꯦ ꯇꯥꯆꯧ꯫ ꯃꯈꯣꯡꯗꯨꯅ ꯈꯔ ꯀꯟꯅ ꯍꯦꯛ ꯊꯥꯡꯂꯨꯕꯗ ꯂꯧꯔꯤꯗ ꯂꯩꯔꯤꯕ ꯂꯩꯈꯣꯝꯗꯨꯗ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯗꯨꯛ ꯍꯦꯛ ꯇꯨꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯥꯟꯖ ꯃꯁꯅ ꯇꯨꯈꯤꯕꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯝ, ꯁꯣꯛꯄ꯭ꯔꯣ? ꯅꯥꯕ꯭ꯔꯕ? ꯇꯨꯔꯒꯕꯨ ꯅꯥꯕ꯭ꯔꯥ? ꯁꯤ ꯇꯥꯆꯧ ꯆꯤꯡꯈꯠꯄꯤꯒꯤꯁꯦ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯅꯪꯕꯨ ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯇꯞꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯅꯥꯟꯊꯨꯈ꯭ꯔꯤꯕ꯫ ꯐꯅꯦꯛ ꯀꯩꯗꯣ ꯂꯩꯀꯣꯡ ꯉꯥꯛꯇ ꯉꯥꯏꯔꯦ, ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨ ꯇꯥꯆꯧ, ꯅꯪ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯣ? ꯃꯥꯟꯖꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, ꯁꯤꯁꯤꯃ ꯈꯖꯤꯛ ꯋꯥꯠꯂꯤ, ꯑꯗꯨꯒ ꯂꯧꯐꯝ ꯑꯃꯒ ꯋꯥꯠꯂꯤ꯫ ꯑꯣ, ꯑꯗꯣ ꯑꯩ ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯔꯣ꯫ ꯁꯤꯗ ꯁꯨꯝ ꯊꯅꯝꯃꯣ, ꯍꯣꯔꯦꯟ ꯇꯥꯆꯧ ꯆꯥꯔꯒꯦ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ, ꯆꯥꯛ ꯌꯥꯎꯕ ꯈꯥꯎꯁꯦ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ? ꯑꯕꯦꯝ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯥꯡꯗ ꯆꯥꯒꯗꯕꯅꯤ, ꯍꯧꯖꯤꯛ ꯆꯥꯒꯗꯕ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯇꯨ ꯈꯔ ꯋꯥꯠꯂꯤꯕꯁꯦ ꯑꯃꯨꯛꯇꯥꯗ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯆꯥꯒꯗꯕꯅꯤ꯫ ꯍꯣꯏ, ꯇꯥꯆꯧ ꯆꯥꯔꯒꯦꯁꯦ꯫ ꯑꯗꯨꯅꯦꯕ, ꯁꯤꯗ ꯐꯝꯃꯣ꯫ ꯃꯥꯟꯖ ꯐꯝꯊꯩ꯫ ꯂꯥꯡꯂꯦꯟꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯆꯥꯛꯌꯣꯝ ꯄꯨꯊꯣꯔꯛꯏ꯫ ꯇꯨꯝꯕꯥꯗꯨꯃ ꯂꯧꯊꯣꯛꯇꯨꯅ, ꯇꯥꯆꯧ, ꯁꯤꯗ ꯏꯁꯤꯡ ꯂꯩꯔꯤ,
ꯈꯨꯠꯇ ꯁꯤꯗ ꯁꯨꯝ ꯍꯥꯝꯃꯨ ꯃꯥꯟꯖꯅ ꯅꯥꯀꯟꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯇꯨꯡꯕ ꯏꯁꯤꯡꯗꯨꯗ ꯃꯈꯨꯠ ꯈꯔ ꯍꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯁꯤ ꯅꯪ ꯈꯔ ꯍꯩꯔꯛꯑꯣ ꯂꯥꯡꯂꯦꯟꯅ ꯇꯨꯝꯕꯥꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯩ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯆꯧ ꯁꯤꯗ ꯂꯩꯔꯤ ꯆꯥꯔꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯕꯦꯝ ꯀꯥꯡꯁꯣꯏꯅꯤꯗ ꯊꯣꯡꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦꯕ ꯀꯥꯡꯁꯣꯏ ꯍꯥꯏꯕ ꯆꯥꯛ ꯌꯣꯟꯅ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯆꯥꯛꯇꯨꯗ ꯏꯟꯁꯥꯡꯗꯣ ꯍꯩꯊꯩ ꯑꯗꯨꯒ ꯆꯥꯕ ꯍꯧꯏ ꯂꯥꯡꯂꯦꯟꯅ ꯍꯪꯉꯤ ꯇꯥꯆꯧ ꯍꯥꯎꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯎꯏ ꯅꯪꯕꯨ ꯆꯥꯔꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯀꯩꯒꯤ ꯆꯥꯊꯣꯛ ꯌꯥꯗ꯭ꯔꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗꯤ ꯇꯥꯆꯧ ꯏꯟꯕꯤꯔꯒꯦ ꯅꯌꯥ ꯀꯥꯊꯣꯛꯑꯣ ꯂꯥꯡꯂꯦꯟꯅ ꯃꯌꯥ ꯀꯥꯊꯣꯛꯏ ꯂꯥꯎꯅ ꯀꯥꯊꯣꯛꯎꯀꯣ ꯆꯥꯛ ꯏꯟꯕꯤ ꯂꯥꯡꯂꯦꯟꯅ ꯆꯥꯏ ꯇꯥꯆꯧ ꯑꯩꯅ ꯊꯣꯡꯕꯅꯔ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯏꯍꯦ ꯍꯥꯎꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅꯤ ꯅꯣꯡꯃꯗ ꯈꯠꯅꯗꯦ ꯂꯥꯡꯂꯦꯟꯅꯁꯨ ꯃꯕꯨꯡꯗ ꯅꯣꯡꯃꯇ ꯁꯥꯎꯒꯗ ꯋꯥ ꯍꯥꯏꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯜꯂꯛꯅꯩ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯕꯦꯝ ꯅꯪ ꯌꯨꯝꯗ ꯀꯥꯈ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯇꯥꯆꯧ ꯅꯪ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯃꯪꯂꯤꯁꯦ ꯇꯥꯕ꯭ꯔꯥ ꯁꯨꯛꯇꯥ ꯇꯥꯔꯛꯇꯦ ꯅꯣꯡꯅ ꯆꯣꯠꯂꯗꯤ ꯅꯍꯥꯟꯅꯤꯀꯣ ꯑꯃꯨꯛ ꯆꯣꯠꯂꯣꯏꯗ ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯈꯥꯎꯗꯨ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯟꯖꯅ ꯌꯨꯝꯗ ꯆꯠꯊꯣꯛꯇꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯇꯞꯅ ꯆꯠꯂꯣ ꯑꯃꯨꯛ ꯅꯥꯟꯊꯨꯅꯤ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯇꯝꯅ ꯀꯥꯈ꯭ꯔꯦ ꯃꯥꯟꯖ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯆꯠꯊꯩ ꯂꯧꯐꯝ ꯑꯗꯨꯃ ꯂꯣꯏꯔꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯤ ꯈꯔ ꯍꯦꯛ ꯇꯛꯄ ꯍꯧꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯅꯣꯡꯗꯨ ꯅꯣꯡꯂꯤꯛ ꯑꯣꯏꯅ ꯈꯤꯛꯊꯔꯛꯂꯦ ꯅꯣꯡ ꯆꯨꯔꯛꯂꯦ ꯅꯣꯡꯁꯦ ꯇꯁꯦꯡꯅ ꯆꯨꯔꯛꯂꯤꯅꯦ ꯑꯩꯕꯨ ꯌꯦꯡꯄꯥꯛ ꯁꯨꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯎꯔꯨꯝ ꯁꯨꯝꯇ ꯂꯩꯇꯦ ꯅꯣꯡꯗꯨ ꯖꯝ ꯐꯅ ꯀꯟꯅꯕꯨ ꯇꯥꯔꯛꯂꯦ ꯑꯗꯨ ꯃꯥꯟꯖ ꯃꯁꯥꯗꯨ ꯅꯣꯡꯅ ꯆꯣꯠꯂꯕꯁꯨ ꯆꯣꯠꯅ ꯎꯀꯥꯏ ꯇꯛꯂꯤꯕꯗꯨ ꯂꯣꯏꯅꯕ ꯇꯛꯏ ꯐꯅ ꯀꯨꯏꯅ ꯅꯣꯡ ꯆꯣꯠꯂꯦ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯎꯀꯥꯏ ꯇꯛꯄꯗꯨ ꯂꯣꯏꯔꯦ ꯅꯣꯡꯗꯨꯗꯤ ꯍꯥꯡꯗ꯭ꯔꯤ ꯇꯞꯅ ꯇꯥꯔꯤ ꯃꯥꯟꯖ ꯁꯟꯗꯨ ꯄꯨꯗꯨꯅ ꯈꯨꯔꯥ ꯆꯥꯎꯕꯒꯤꯗ ꯆꯠꯇꯨꯅ ꯁꯟꯗꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯦ ꯃꯌꯨꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯍꯜꯂꯛꯂꯦ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯖꯤꯜꯂꯤ ꯍꯧꯖꯤꯛꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯪꯆꯥꯛ ꯀꯟꯅ ꯆꯥꯛꯂꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯣꯡꯁꯦ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯤ ꯇꯧꯔꯤꯁꯦ ꯇꯥꯆꯧꯗꯨꯕꯨ ꯌꯦꯡꯄꯥꯛꯁꯨ ꯌꯥꯎꯈꯤꯗꯦ ꯂꯣꯏꯅ ꯆꯣꯠꯂꯝꯕ ꯇꯥꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯂꯥꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯥꯆꯧ ꯂꯣꯏꯅ ꯆꯣꯠꯂꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯆꯣꯠꯂꯦ ꯅꯥꯕ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯈꯨꯗꯩꯒ ꯐꯗꯤꯒ ꯄꯨꯊꯣꯔꯛꯀꯦꯀꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯨꯗꯩꯒ ꯐꯗꯤꯒ ꯂꯧꯊꯣꯔꯛꯏ ꯇꯥꯆꯧ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ ꯖꯝ ꯂꯥꯎꯅ ꯑꯝꯇꯪ ꯆꯥꯏꯊꯔꯨꯔꯣ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦꯕ ꯍꯣꯏ ꯃꯥꯟꯖ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯏꯔꯨꯖꯩ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯨꯞꯇꯨ ꯁꯨꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯂꯪꯆꯥꯛ ꯆꯥꯛꯂꯝꯕꯗꯨ ꯇꯣꯛꯏ ꯏꯃꯨꯡꯗ ꯆꯪꯏ ꯇꯥꯆꯧ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯇꯥꯆꯧꯗꯤ ꯐꯃꯨꯡꯗꯨꯗ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯆꯪꯁꯤꯟꯗꯨꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯃꯥꯟꯖ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯏꯪꯊꯝ ꯆꯜꯂꯦ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯦ ꯂꯥꯡꯂꯦꯟꯅ ꯐꯩꯖꯨꯞ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯇꯥꯆꯧ ꯏꯪꯕ ꯈꯔ ꯐꯕ꯭ꯔꯥ ꯃꯥꯟꯖ ꯇꯨꯃꯤꯟꯅ ꯂꯩ ꯉꯁꯥꯏꯅ ꯍꯥꯏꯔꯛꯈꯤꯗꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯃꯥꯟꯖ ꯏꯪꯊꯝ ꯆꯟꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ ꯂꯥꯡꯂꯦꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯤ ꯅꯥꯀꯟꯗ ꯐꯛ ꯑꯃ ꯊꯥꯏ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯇꯥꯆꯧ ꯐꯨꯡꯒꯥꯗ ꯃꯩ ꯑꯣꯏꯅ ꯌꯥꯔꯒ ꯍꯤꯞꯄꯨ ꯂꯥꯛꯑꯣ ꯃꯕꯨꯡꯕꯨ ꯐꯨꯡꯒꯥ ꯇꯞꯅ ꯄꯨꯁꯤꯜꯂꯛꯏ ꯇꯞꯅ ꯍꯤꯞꯍꯜꯂꯤ ꯃꯩ ꯌꯥꯏꯔꯗꯤ ꯐꯗꯣꯏꯅꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦ ꯍꯪꯉꯤ ꯇꯥꯆꯧ ꯆꯥ ꯑꯁꯥꯕ ꯊꯛꯀꯦꯔꯥ ꯑꯩ ꯂꯣꯜꯂꯛꯀꯦ ꯌꯥꯔꯅꯤꯗ ꯂꯣꯜꯂꯨꯔꯅꯨ ꯑꯁꯥꯕ ꯊꯛꯄꯅ ꯐꯗꯣꯏꯅꯤ ꯇꯥꯆꯧ ꯆꯥꯛ ꯆꯥꯕꯃꯨꯛ ꯌꯥꯗꯅꯕꯅꯦ ꯂꯣꯜꯂꯨꯔꯅꯨꯗ ꯑꯩꯁꯨ ꯈꯔ ꯍꯜꯂꯤ ꯍꯌꯦꯡꯈꯩꯗꯤ ꯅꯣꯡ ꯆꯣꯠꯍꯜꯂꯅꯨꯀꯣ ꯍꯣꯏ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯃꯇꯝꯁꯨ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯊꯋꯥꯟ ꯊꯥꯅ ꯌꯧꯔꯛꯄꯗ ꯃꯥꯟꯖꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯕ ꯌꯥꯎꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯆꯧ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯕꯣ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯕꯣ ꯑꯁ
ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯟꯖꯥ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯆꯧ ꯈꯪꯗ꯭ꯔꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯄꯩꯊꯣꯛꯏ ꯃꯥꯟꯖꯥꯅ ꯇꯞꯅ ꯅꯪꯕꯨ ꯏꯕꯨꯡꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯏꯕꯨꯡ ꯇꯁꯦꯡꯅ ꯀꯥꯎꯕꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯀꯥꯎꯁꯤꯟꯅꯩꯗꯣ ꯑꯁꯦꯡꯀꯤ ꯀꯥꯎꯕꯅꯦ ꯕꯦꯝ ꯁꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯂꯥꯡꯂꯦꯟꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯞꯅ ꯃꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯥꯎꯁꯤꯟꯅꯕ ꯃꯁꯤꯗ ꯃꯥꯟꯖꯅ ꯅꯣꯛꯇꯨꯅ ꯑꯣꯍꯣ ꯑꯗꯨ ꯑꯣꯏꯔꯦ ꯏꯕꯨꯡꯗꯤ ꯇꯁꯦꯡꯅ ꯀꯥꯎꯔꯨꯔꯤ ꯌꯥꯔꯦ ꯀꯥꯎꯁꯤꯟꯅꯩꯗꯣ ꯈꯪꯉꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕꯕꯨ ꯅꯕꯨꯡꯅ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯏꯆꯟꯅ ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯛꯨ ꯇꯤꯟꯕ ꯈꯨꯗꯤꯡꯃꯛ ꯇꯥꯆꯧꯅ ꯂꯣꯏꯅ ꯂꯩꯕꯤꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯇꯥꯆꯧ ꯅꯪ ꯇꯥꯆꯧꯗ ꯁꯥꯎꯒꯅꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯁꯦꯜ ꯈꯔ ꯐꯪꯕ ꯋꯥꯠꯂꯤ ꯁꯦꯜ ꯍꯦꯛ ꯂꯩꯕꯒ ꯏꯆꯜꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯇꯥꯆꯧ ꯂꯩꯕꯤꯗꯣꯏꯅꯤ ꯋꯥꯐꯝꯁꯤꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯃꯥꯟꯖꯥ ꯂꯧꯕꯨꯛꯇꯩ ꯉꯟꯇꯥ ꯀꯥꯔꯛꯏ ꯂꯥꯡꯂꯦꯟꯅ ꯇꯥꯆꯧ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯇꯥꯆꯧꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧ ꯂꯩꯕ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯑꯉꯥꯡ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯕ ꯏꯅꯝꯃ ꯎꯅꯕ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯕ ꯍꯅꯨꯕꯤꯅꯤꯅ ꯅꯪꯗꯤ ꯂꯣꯏ ꯈꯪꯅꯤ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯇꯥꯆꯧ ꯃꯥꯟꯖꯥ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯏ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯌꯨꯝꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯣ ꯏꯅꯝꯃꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯇꯥꯆꯧ ꯏꯅꯝꯃ ꯄꯨꯁꯤꯜꯂꯣꯗꯅ ꯑꯉꯥꯡ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯏꯁ ꯏꯀꯥꯏꯕꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯇꯥꯆꯧ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯈꯪ ꯂꯩꯔꯁꯤꯕꯨ ꯑꯗꯨ ꯇꯥꯆꯧ ꯍꯣꯔꯦꯟ ꯄꯨꯁꯤꯜꯂꯨ ꯍꯣꯏ ꯕꯦꯟ ꯅꯪꯅ ꯊꯣꯛꯄ ꯂꯣꯏ ꯁꯤꯜꯂꯨ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯝꯒꯦꯕ ꯁꯣꯏꯔꯅꯨꯀꯣ ꯇꯥꯆꯧ ꯃꯥꯟꯖꯥ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯁꯣꯏꯔꯛꯀꯅꯨꯀꯣ ꯇꯥꯆꯧ ꯁꯣꯏꯔꯣꯏ ꯍꯥꯏꯌꯣꯕ ꯇꯥꯆꯧ ꯁꯣꯏꯔꯛꯑꯣꯏ ꯍꯥꯏꯌꯣꯕ ꯅꯪꯀꯣ ꯅꯅꯝꯃ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯝꯃꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯨꯝꯁꯤꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯅꯝꯃꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯂꯩꯔꯅꯤꯕ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯉ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯤ ꯃꯥꯟꯖꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯇꯥꯆꯧ ꯁꯣꯏꯔꯛꯀꯅꯨꯀꯣ ꯑꯩꯅꯦ ꯏꯅꯝꯃꯅ ꯆꯥꯅꯕ ꯉꯥ ꯊꯣꯡꯉꯝꯗꯣꯏꯅꯤ ꯃꯥꯟꯖꯥ ꯆꯠꯈ꯭ꯔꯦ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯃꯥꯟꯖꯥꯒ ꯊꯣꯏꯅꯨꯒ ꯂꯩꯔꯤ ꯃꯥꯟꯖꯥꯅ ꯍꯥꯏ ꯑꯃꯨꯛ ꯇꯣꯏꯕ ꯏꯅꯝꯃ ꯄꯨꯁꯤꯜꯂꯣ ꯁꯤꯅꯕꯨ ꯍꯥꯏꯁꯤꯕꯨ ꯇꯥ ꯃꯥꯟꯖꯥ ꯑꯩ ꯅꯠꯇꯕ ꯀꯅꯥꯒ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯅꯪꯕꯨꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯣꯏꯅꯣ ꯑꯩꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯁꯤꯗꯒꯤ ꯈꯔ ꯂꯩꯔꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯈꯤꯕ ꯌꯥꯔꯦ ꯑꯩꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ ꯊꯪꯕ ꯌꯨꯝꯗꯨꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯈꯣꯗ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯊꯨꯃꯜꯂꯤ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯁꯦ ꯑꯩ ꯂꯥꯏꯔꯔꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯟꯖꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯇꯥꯅꯤꯡꯗꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝ ꯅꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯗꯤ ꯅꯪ ꯃꯤꯍꯨꯜꯒ ꯑꯥ ꯌꯧꯅꯤꯅꯦ ꯑꯕꯦꯝꯅꯁꯨ ꯏꯟꯅꯕ ꯄꯨꯔꯣꯅ ꯍꯥꯏꯍꯧꯕꯅꯤ ꯑꯩꯅꯁꯨ ꯌꯥꯔꯦ ꯅꯪꯅꯕꯨ ꯌꯥꯁꯤꯜꯂꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯧ ꯃꯇꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯀꯟꯅꯔꯤꯕꯅꯤꯀꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯐꯥꯎꯕ ꯏꯇꯥ ꯈꯣꯡꯗꯣꯃꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯤ ꯈꯪꯉꯕꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧ ꯁꯨꯝꯇ ꯂꯩꯇꯦ ꯅꯌꯨꯝꯗ ꯂꯩꯕꯗ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯔꯨꯔꯁꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯀꯔꯤꯒꯤ ꯐꯥꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯥꯅ ꯊꯣꯏꯅꯨꯕꯨ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ ꯉꯁꯤꯗꯤ ꯅꯪ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯃ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛꯇ ꯐꯥꯔꯒ ꯑꯣꯏꯁꯨ ꯑꯩꯗꯤ ꯄꯨꯔꯗꯕꯅꯤ ꯏꯁ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯋꯥꯅꯤꯅꯦ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯇꯥꯁꯤꯡꯈ꯭ꯔꯦ ꯃꯝꯁꯤꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯥꯛ ꯏꯟꯁꯥꯡꯕꯨꯗꯤ ꯊꯣꯡꯂꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯃꯕꯨꯡ ꯍꯜꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗꯨ ꯋꯥꯖꯔꯝꯃꯤ ꯇꯥꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯆꯥꯟꯅꯅ ꯏꯅꯝꯃꯗꯣ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯗꯤ ꯐꯩ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯗꯨꯃ ꯊꯥꯟꯗꯨꯅ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯃꯥꯟꯖꯥꯅ ꯊꯣꯏꯅꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯄꯠꯂꯕ ꯃꯜꯂꯕ ꯌꯨꯝꯅꯤ ꯅꯣꯛꯅꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯕꯦꯝꯃ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯌꯨꯝ ꯀꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯅꯥ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯂꯝꯕꯤꯁꯦ ꯅꯥꯜꯂꯤꯀꯣ ꯑꯃꯨꯛ ꯅꯥꯟꯊꯨꯅꯤ ꯇꯞꯅ ꯂꯥꯛꯑꯣ
ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯂꯤ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯨꯡꯗ ꯌꯥꯎꯔꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯂꯥꯡꯂꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯧꯏ ꯑꯌꯥ ꯇꯥꯆꯧ ꯂꯥꯡꯂꯦꯟ ꯇꯥꯆꯧ ꯍꯜꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯁꯤꯗꯤ ꯇꯥꯆꯧꯗꯤ ꯅꯖꯥꯎ ꯑꯃ ꯄꯨꯔꯛꯂꯒ ꯍꯜꯂꯛꯂꯤꯕ ꯑꯣꯏꯔꯦ ꯅꯪꯕꯨ ꯅꯟꯅꯕ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯅꯪꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯊꯣꯏꯅꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯃꯥꯟꯖꯅ ꯅꯪꯒꯤꯗꯃꯛ ꯇꯥꯆꯧꯅ ꯄꯨꯔꯛꯂꯕꯅꯤ ꯌꯥꯔꯕ꯭ꯔꯣ ꯄꯥꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯌꯥꯔꯦ ꯄꯥꯝꯃꯦ ꯏꯅꯝꯃ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯕꯨ ꯄꯨꯁꯤꯜꯂꯤ ꯃꯥꯟꯖ ꯃꯄꯥꯟꯗ ꯂꯩꯔꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏ ꯂꯥꯡꯂꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯐꯤ ꯐꯅꯦꯛꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯐꯤ ꯐꯅꯦꯛ ꯑꯇꯩ ꯆꯥꯕꯁꯨ ꯂꯩꯇꯦ ꯁꯤ ꯑꯣꯏꯅ ꯍꯣꯡꯗꯣꯛꯑꯣ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯌꯥꯔꯅꯤꯗ ꯀꯩꯒꯤ ꯌꯥꯕꯅꯣ ꯁꯤ ꯍꯣꯡꯗꯣꯛꯑꯣꯕ ꯊꯣꯏꯅꯨ ꯐꯤ ꯐꯅꯦꯛ ꯍꯣꯡꯗꯣꯛꯏ ꯂꯥꯡꯂꯦꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯅꯝꯃ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦꯍꯦ ꯅꯈꯣꯏ ꯇꯥꯆꯧꯗꯤ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ ꯀꯧꯔꯛꯎ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯏꯅꯝꯃ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯁꯤꯗ ꯇꯥꯆꯧꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤꯈꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯨꯔꯦ ꯂꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯅꯝꯃ ꯑꯩꯅ ꯆꯥꯛꯀ ꯊꯣꯡꯕ ꯂꯣꯏ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯑꯁꯤꯔꯥ ꯂꯥꯡꯂꯦꯟꯅ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯗꯣꯛꯏ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯃꯥꯗꯤ ꯃꯅꯝꯃꯒ ꯆꯥꯃꯤꯟꯅꯩ ꯃꯥꯒꯤ ꯇꯥꯆꯧꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯅꯣꯛꯏ ꯑꯃꯨꯛ ꯍꯥꯏ ꯏꯅꯝꯃ ꯍꯥꯎꯇꯕ꯭ꯔꯅꯦ ꯍꯥꯎꯏꯗ ꯌꯥꯝꯅ ꯂꯣꯏꯅ ꯆꯥꯎꯀꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯅꯝꯃ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯣ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯔꯥꯎꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯟꯖꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯤ ꯂꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯅꯝ ꯑꯃ ꯐꯪꯖꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯕꯁꯤꯗꯤ ꯀꯔꯤꯗꯨꯕꯨ ꯍꯥꯏꯔꯨꯅꯤ ꯏꯅꯝꯃ ꯑꯩꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈꯤ ꯏꯅꯝꯃꯁꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯊꯣꯏꯅꯨ ꯂꯣꯟꯊꯣꯛꯇꯕ ꯃꯤꯅꯣꯛ ꯑꯃ ꯃꯍꯥꯛ ꯅꯣꯛꯏ ꯂꯥꯡꯂꯦꯟꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯅꯝꯃꯕꯨ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯜꯂꯝꯗꯦ ꯃꯁꯤꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯊꯣꯏꯅꯨꯅ ꯇꯨꯝꯂꯤ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯎꯄꯨꯗꯨ ꯐꯥꯛꯇꯨꯅ ꯌꯥꯎꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯌꯦꯡꯉꯤ ꯑꯉꯥꯡ ꯐꯅꯦꯛ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯔꯗꯨꯅ ꯐꯖꯩꯌꯦ ꯁꯤꯗꯤ ꯉꯥꯡꯁꯪꯒ ꯉꯥꯡꯉꯤ ꯈꯨꯐꯖ ꯑꯃꯅꯤꯀꯣ ꯑꯩꯒꯤꯁꯨ ꯁꯤꯒꯨꯝꯕ ꯑꯃꯇꯪ ꯂꯩꯖꯔꯗꯤ ꯃꯆꯨꯁꯦ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯥꯏꯔꯦ ꯑꯩꯅ ꯐꯅꯦꯛ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯏꯁꯦ ꯐꯅ ꯀꯨꯏꯔꯝꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯕꯤꯗꯦ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤꯕ ꯍꯌꯦꯡ ꯑꯩꯅ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯋꯨꯟꯄꯣꯠꯇꯣ ꯗꯃꯥꯗ ꯍꯥꯞꯍꯟꯒꯦꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯑꯃꯃꯨꯛ ꯂꯧꯊꯣꯛꯏ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯤꯃꯁꯨ ꯐꯖꯩꯅꯦ ꯃꯣꯏꯒꯤ ꯃꯧ ꯑꯅꯧꯕꯤꯅꯒ ꯌꯥꯝꯅ ꯏꯟꯅꯕ ꯐꯤꯗꯨꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯍꯦꯛꯇ ꯏꯟꯒꯦ ꯁꯤꯒꯤ ꯑꯉꯥꯡꯕ ꯐꯅꯦꯛꯁꯤꯃ ꯁꯦꯠꯂꯕ ꯂꯥꯡꯂꯦꯟ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯐꯅꯦꯛ ꯑꯗꯨꯃ ꯁꯦꯠꯆꯤꯜꯂꯤ ꯐꯤꯗꯨꯃ ꯏꯟꯁꯤꯜꯂꯤ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯌꯦꯡꯖꯩ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯤ ꯊꯣꯏꯅꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯂꯥꯡꯂꯦꯟ ꯇꯧꯔꯝꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯠꯇꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ ꯏꯅꯝꯃ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯁꯤꯒꯤ ꯃꯆꯨ ꯑꯅꯤꯁꯦ ꯆꯥꯟꯅꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯐꯤꯁꯦ ꯏꯟꯕꯗ ꯄꯛꯆꯕ꯭ꯔꯕ ꯏꯅꯝꯃ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯐꯖꯩꯉꯣ ꯍꯌꯦꯡ ꯑꯩꯅ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯩꯒꯤꯁꯨ ꯁꯨꯝꯕ ꯍꯥꯞꯄꯤꯌꯨꯀꯣ ꯌꯥꯝꯅ ꯐꯖꯕꯩ ꯋꯥꯅꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯎꯄꯨꯗ ꯊꯣꯏꯅꯨꯅ ꯁꯥꯎꯅꯤꯡꯅ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯂ ꯁꯦꯠꯂꯣ ꯍꯥꯏꯒꯦ ꯑꯗꯨꯅ ꯌꯦꯡꯉꯨꯅꯦ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯈꯣꯜ ꯑꯁꯤꯗ ꯅꯣꯛꯂꯝꯕ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯅꯝꯃꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯐꯥꯎꯕꯅ ꯁꯦꯠꯅꯗ꯭ꯔꯤꯕ ꯐꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯅꯪꯅ ꯆꯤꯡꯊꯣꯛꯇꯨ ꯁꯦꯠꯄ ꯀꯩꯁꯨ ꯁꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯤ ꯐꯅꯦꯛꯁꯤ ꯁꯦꯠꯂꯣ ꯍꯥꯏꯒꯦ ꯍꯩ ꯊꯨꯅ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ 이놈아, 에이, 후나랑 하이버니네. 마시 영광세. 얌감돌이 마시. 아이고나수 타이람은 났다봐. 하얀 카이디 아기 뻔 없다네. 아이고나 하이람다나 소포야를거나 얌투 럭토로 하이버니 사산. 마코뚜나 일리베 피도 강싱싱이. 파넥투스 럭토로. 로이도 못 봤다리니 아이. 사산 럭토로 오네.
ꯃꯈꯨꯕꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯪꯒꯟꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯗꯝꯗꯝ ꯊꯥꯗꯨꯅ ꯃꯇꯨꯡꯗꯒ ꯑꯗꯨꯝꯅ ꯇꯧꯅꯣ ꯍꯦꯟꯅ ꯂꯧꯊꯣꯔꯛꯎ ꯐꯅꯦꯛꯇꯨꯁꯨ ꯄꯥꯏꯗꯨꯅ ꯁꯤꯡꯉꯤ ꯊꯣꯏꯅꯨꯅ ꯃꯈꯥ ꯇꯥꯏ ꯎꯄꯨꯒ ꯐꯥꯛꯂꯗꯅ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯩꯖꯤꯜꯂꯛꯀꯅꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯀꯩꯁꯨ ꯈꯟꯗꯅ ꯇꯧꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯁꯨꯠ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯃꯥꯟꯖ ꯃꯌꯨꯝꯗ ꯂꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯏ ꯑꯕꯦꯝ ꯑꯕꯦꯝ ꯅꯆꯧ ꯍꯜꯂꯛꯏꯍꯦ ꯀꯧꯖꯕꯇꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯐꯃꯨꯡꯗ ꯃꯥꯏꯊꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯍꯥꯛꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯅꯃꯥꯏ ꯅꯃꯤꯠꯀ ꯁꯨꯛꯇꯣꯛꯂꯤꯕꯗꯨꯅ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯐꯤ ꯐꯅꯦꯛꯀ ꯆꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯊꯣꯏꯅꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯀꯔꯤꯅꯣ ꯊꯣꯏꯅꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯕꯣ ꯈꯨꯗꯩꯗꯨꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯤ ꯑꯕꯦꯝ ꯉꯁꯤꯗꯤ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯤꯍꯦ ꯆꯥꯛ ꯈꯔ ꯉꯜꯂꯨ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯨꯗ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯐꯝꯂꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯕꯦꯝ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯆꯟꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯏꯆꯜꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯕꯨꯡꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯇꯥꯆꯧ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯦ ꯁꯤ ꯏꯆꯜꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯇꯥꯆꯧ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯍꯥ ꯃꯥꯁꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯊꯣꯏꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯡꯂꯦꯟ ꯐꯨꯏ ꯍꯥꯏꯁꯦ ꯊꯣꯏꯅꯨ ꯀꯩꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯉꯥꯡ ꯐꯨꯔꯤꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯅꯨ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯉꯛꯇꯨꯅ ꯍꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯑꯩꯒꯤ ꯎꯄꯨꯁꯦ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯆꯤꯡꯊꯣꯛꯇꯅ ꯁꯦꯠꯇꯅ ꯏꯟꯗ ꯂꯩꯔꯝꯃꯤ ꯍꯥ ꯃꯥꯕꯣ ꯑꯩꯅ ꯑꯃꯨꯛ ꯐꯥꯎꯕ ꯏꯟꯅꯗ꯭ꯔꯤꯕ ꯐꯤꯒꯥꯏꯁꯦ ꯃꯥꯅ ꯏꯟꯗꯨ ꯂꯩꯔꯝꯃꯤꯅꯤ ꯃꯁꯤꯗꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯂꯥꯏꯔꯤ ꯁꯥꯟꯅꯕꯗꯧꯅ ꯐꯅꯦꯛꯀꯥꯏꯁꯦ ꯂꯣꯏꯅ ꯃꯣꯠꯍꯜꯂꯤ ꯃꯥꯟꯖꯥ ꯃꯈꯣꯜꯗꯣ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯨꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯍꯣ ꯍꯥꯏꯔꯕꯅꯦ ꯍꯥꯏꯔꯕ ꯃꯅꯥꯁꯦ ꯇꯥꯁꯤꯟꯅꯗꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯅꯪ ꯁꯤꯗꯤꯀꯣ ꯊꯣꯏꯅꯣ ꯑꯉꯥꯡꯁꯤꯗ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯃꯇꯨꯡ ꯇꯧꯔꯅꯨ ꯈꯣꯠꯂꯅꯨꯅ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯝ ꯋꯥꯁꯤꯗꯕꯀꯣ ꯍꯦꯛ ꯇꯧꯔꯒ ꯃꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯥ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯑꯕꯦꯝ ꯀꯞꯂꯅꯨꯁꯦ ꯏꯆꯜꯅ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯏꯕꯨꯡꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯍꯟꯗꯛꯇꯤ ꯏꯕꯨꯡꯒꯤ ꯁꯦꯂꯦꯛ ꯐꯪꯕꯒ ꯏꯆꯜꯒꯤ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕꯤꯔꯗꯣꯏꯅꯤ ꯁꯤꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯇꯥꯆꯧ ꯂꯩꯕꯤꯔꯅꯨ ꯌꯥꯏ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗ꯭ꯔꯤ ꯑꯕꯦꯝ ꯂꯥꯡꯂꯦꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯃꯥꯟꯖꯥ ꯃꯆꯟꯅꯨꯄꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕꯗꯤ ꯃꯍꯥꯛ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯏꯐꯥꯎ ꯐꯥꯎꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯉꯥꯡꯗꯗꯤ ꯈꯨꯠꯈꯛ ꯊꯥꯒꯅꯨꯀꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ ꯅꯆꯟꯅꯨꯄꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯃꯥ ꯏꯄꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯍꯣ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯃꯥꯟꯖꯥ ꯋꯥ ꯃꯈꯥ ꯇꯥꯊꯔꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯑꯣ ꯃꯥꯅ ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯩ ꯇꯧꯒꯦꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯟꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯃꯕꯨꯡꯒ ꯃꯅꯝꯃꯒꯒꯤ ꯆꯥꯛ ꯊꯤꯔꯦ ꯃꯥꯒꯤꯗꯤ ꯆꯥꯛ ꯊꯤꯗꯦ ꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯝꯃꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯀꯧꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯪꯗ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯑꯃ ꯐꯥꯎꯏ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯖꯔꯤꯕꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯆꯥꯔꯨꯁꯤ ꯂꯥꯎ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯍꯦꯔꯥ ꯅꯪꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯒꯤ ꯂꯥꯎ ꯆꯥꯔꯨꯁꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯊꯣꯏꯅꯨ ꯐꯝꯊꯈ꯭ꯔꯦ ꯃꯥꯟꯖꯅ ꯀꯧꯏ ꯑꯕꯦꯝ ꯂꯥꯛꯑꯣꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯅꯪꯕꯨ ꯑꯃꯨꯛ ꯌꯦꯡꯊꯩ ꯃꯆꯟꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯆꯥꯛ ꯁꯔꯨꯛꯀ ꯂꯩꯇꯦꯅꯦ ꯊꯣꯏꯅꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯩꯗꯧꯒꯦ
ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯇꯦꯅꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯆꯥꯅꯤꯡꯗ꯭ꯔꯤꯕꯕꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ ꯇꯥꯆꯧ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯍꯩ ꯂꯝ ꯍꯦꯟꯒꯅꯨ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦ ꯇꯥꯆꯧꯒ ꯆꯥꯔꯨꯁꯤ ꯂꯥꯎ ꯇꯥꯆꯧ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯅꯅꯝꯃꯅ ꯈꯔ ꯉꯥꯡꯕꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯅꯅꯝꯃ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯂꯥꯎꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯂꯥꯎꯑꯣꯅꯦ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯤꯗ ꯐꯝꯃꯨꯁꯦ ꯇꯥꯆꯧꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯊꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗꯀꯣ ꯂꯥꯏꯃ ꯌꯦꯡꯖꯅꯤꯡꯗꯕꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯗꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯟꯖꯅ ꯊꯣꯏꯅꯣ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅ ꯍꯧꯒꯠꯂꯕꯗꯤ ꯍꯣ ꯆꯥꯛꯀ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯡꯊꯤꯕꯁꯤꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯉꯟꯇꯥꯅꯤ ꯅꯣꯡ ꯇꯥꯔꯝꯃꯤ ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯄꯅꯤ ꯅꯣꯡꯗꯨ ꯃꯪꯒꯣꯜꯂꯣꯝꯗ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯪꯒꯣꯜꯗꯨ ꯏꯁꯤꯡ ꯇꯨꯡꯂꯤ ꯂꯥꯡꯂꯦꯟꯅ ꯅꯨꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯋꯥꯏ ꯂꯣꯏꯅ ꯇꯩꯊꯣꯛꯏ ꯅꯣꯡꯅ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯊꯣꯏꯅꯨ ꯅꯣꯡꯒ ꯇꯥꯕꯗꯨꯗ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡꯗꯨꯅ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯒ ꯏꯁꯤꯡ ꯑꯅꯥꯟꯕꯗꯨ ꯅꯦꯠꯇꯨꯅ ꯍꯦꯛ ꯁꯤꯠꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯤꯡꯒꯣꯡ ꯌꯩꯗꯨꯅ ꯇꯥꯔꯝꯃꯤ ꯑꯌꯣ ꯑꯁ ꯑꯌꯣ ꯃꯤꯍꯥꯠꯂꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟ ꯐꯠ ꯊꯣꯛꯂꯛꯏ ꯃꯅꯝꯅ ꯇꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯑꯦ ꯅꯃꯥ ꯅꯣꯡ ꯍꯥꯏꯖꯤꯟꯕꯒꯤ ꯌꯥꯝꯅ ꯅꯜꯍꯧꯕꯅꯤ ꯁꯤ ꯍꯧꯒꯠꯁꯤꯁꯦ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯇꯧꯁꯤꯟꯅꯔꯅꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛꯇꯨꯅ ꯅꯪꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯣꯏꯗꯤ ꯐꯔꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯒꯣꯡꯒ ꯂꯣꯏꯅ ꯀꯥꯏꯔꯤ ꯏꯅꯝꯃꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯀꯔꯤꯒꯤ ꯑꯣꯟꯅꯕꯅꯣ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯏꯅꯝꯃ ꯁꯤ ꯍꯧꯒꯠꯁꯦ ꯑꯩ ꯍꯧꯒꯠꯀꯦ ꯂꯥꯡꯂꯦꯟ ꯄꯥꯛꯊꯔꯛꯏ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯂꯥꯡꯂꯦꯟ ꯐꯝꯗꯨꯅ ꯇꯥꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯑꯣꯏꯅ ꯍꯥꯠꯅꯕ ꯁꯤꯟꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯅꯕꯨꯡ ꯑꯗꯨ ꯂꯥꯛꯈꯤꯁꯅꯣꯕ ꯑꯩ ꯇꯧꯒꯦꯕ ꯑꯉꯥꯡ ꯅꯪꯅ ꯍꯦ ꯍꯥꯏꯅꯔꯤꯉꯩ ꯃꯥꯟꯖꯥ ꯅꯣꯡ ꯃꯔꯛꯇꯨꯗ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯅꯨꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯈꯤ ꯍꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯗꯅ ꯀꯩꯅꯣꯅꯦ ꯊꯣꯏꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯁꯤꯡ ꯑꯁꯤꯕꯨ ꯆꯣꯔꯣ ꯍꯦꯛꯇ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯈꯣꯡꯁꯦ ꯀꯥꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯂꯣꯡꯅ ꯑꯗꯨꯝ ꯍꯥꯏꯊꯔꯦ ꯅꯤꯡꯒꯣꯡꯒꯁꯦ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤꯀꯣ ꯃꯁꯦ ꯇꯥꯆꯧ ꯑꯩ ꯑꯁꯨꯝꯅ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯃꯥꯟꯖꯅ ꯃꯆꯟꯅꯨꯄꯤꯗ ꯇꯞꯅ ꯅꯪꯕꯨ ꯏꯁꯤꯡꯗꯣ ꯅꯥꯞꯊꯣꯛꯍꯧꯗ꯭ꯔꯕꯣ ꯅꯥꯞꯊꯣꯛꯄꯅꯤ ꯑꯗꯨꯝ ꯍꯩꯖꯤꯜꯂꯛꯄ ꯆꯥꯛꯁꯨ ꯊꯣꯡꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯉꯥꯛꯇꯪ ꯂꯩꯔꯨꯔꯦ ꯐꯔꯦ ꯁꯧꯒꯠꯂꯣ ꯇꯥꯆꯧ ꯆꯤꯡꯈꯠꯄꯤꯒꯦ ꯃꯆꯟꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯊꯣꯏꯅꯨ ꯅꯪ ꯁꯧꯒꯠꯂꯨꯁꯦ ꯍꯣ ꯅꯤꯡꯒꯣꯡ ꯀꯥꯏꯈ꯭ꯔꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯈꯔ ꯌꯦꯡꯂꯒ ꯊꯣꯛꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤ ꯍꯔꯦ ꯃꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯒꯕꯨ ꯑꯩꯅ ꯌꯦꯡꯗꯨꯅ ꯊꯣꯛꯄꯅꯒ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯣꯏꯁꯤ ꯌꯥꯔꯦ ꯍꯧꯒꯠꯂꯨꯁꯤ ꯍꯣ ꯍꯧꯒꯠꯄꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯍꯧꯒꯠꯄꯗꯣ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯌꯣ ꯑꯁ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯁꯤꯕꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯃꯐꯤꯃꯨ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯃꯥꯟꯖꯅ ꯑꯩ ꯅꯝꯕꯤꯔꯒꯦꯁꯦ ꯁ꯭ꯋꯥꯏꯗꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯃꯤ ꯑꯌꯣ ꯑꯁ ꯅꯥꯏꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯇꯞꯅ ꯅꯝꯃꯨꯅꯦ ꯑꯌꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯅꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯃꯕꯨꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯍꯟꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃ ꯑꯩꯗꯤꯅꯦ ꯌꯦꯡꯖꯅꯤꯡꯗꯦ ꯃꯕꯨꯡꯁꯤ ꯍꯦꯛ ꯂꯥꯛꯂꯕ ꯀꯞꯁꯤꯟꯅꯕ ꯍꯧꯈ꯭ꯔꯅꯤ ꯀꯗꯥꯏꯗꯒꯤ ꯄꯤꯕꯨ ꯇꯥꯔꯩꯗꯣ ꯈꯪꯗꯦꯅꯦ ꯊꯣꯏꯅꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯃꯥꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯃꯆꯟꯅꯨꯄꯤꯁꯦ ꯍꯨꯔꯥꯟꯕꯤ ꯍꯦꯛꯇ ꯇꯥꯍꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯃꯆꯟꯅꯨꯄꯤꯕꯨ ꯇꯥꯊꯤꯅ ꯇꯧꯔꯒꯅꯤ
ꯃꯕꯨꯡ ꯃꯁꯜꯒꯤ ꯃꯔꯤꯁꯦ ꯑꯩꯅꯅꯦ ꯊꯕꯠ ꯂꯥꯎꯅ ꯊꯥꯗꯠꯀꯦ. ꯑꯩꯁꯦ ꯊꯣꯏꯅꯨꯅꯤ ꯊꯣꯏꯅꯨ. ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ. ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯃꯍꯥꯛ ꯍꯧꯒꯠꯂꯤ. ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯤ. ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ. ꯁꯤꯃ ꯃꯥꯒꯤ ꯃꯄꯥꯡ ꯃꯈꯥꯗ ꯑꯩꯅ ꯂꯣꯟꯅ ꯊꯝꯂꯕ. ꯑꯗꯨꯗꯒꯤꯗꯤ ꯃꯊꯟꯇ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ. ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ. ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯃꯍꯥꯛ ꯇꯞꯅ ꯆꯪꯉꯤ. ꯂꯥꯡꯂꯦꯟꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤ. ꯇꯨꯝꯃꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯕ. ꯍꯌꯦꯡꯗꯤ ꯅꯪ ꯈꯪꯅꯤꯕ. ꯃꯣꯝꯄꯥꯛꯇꯨ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯤꯛꯇꯨ ꯊꯝꯖꯤꯜꯂꯤ. ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯁꯦ. ꯌꯥꯝꯅ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ. ꯁꯣꯔ ꯁꯥꯃꯨꯛ ꯍꯣꯟꯗꯣꯛꯏ. ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒꯦ. ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯅꯨ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ. ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ. ꯉꯁꯤꯗꯤ ꯑꯩ ꯏꯄꯥꯝꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ. ꯉꯁꯤꯕꯨ ꯅꯪꯕꯨ ꯉꯔꯥꯡꯗꯁꯨ ꯍꯥꯏꯗꯦ. ꯏꯄꯥꯝꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯅꯪ ꯅꯊꯟꯗ ꯆꯠꯄꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩ ꯌꯥꯎ ꯍꯥꯏꯕ꯭ꯔꯣ? ꯉꯁꯤ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯑꯩ ꯊꯕꯛ ꯂꯦꯞꯀꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯉꯁꯤꯁꯤꯃ ꯂꯦꯞꯊꯣꯛꯄꯤꯔꯣ. ꯏꯄꯥꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ. ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯕ ꯍꯧꯔꯕꯅꯤꯀꯣ. ꯊꯣꯏꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ. ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯀꯦꯁꯤꯜꯂꯤ. ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯪꯉꯤ. ꯏꯅꯝꯃ, ꯉꯟꯇꯥꯅ ꯀꯦꯕꯤꯔꯤꯗꯨꯕꯨ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯁꯤꯗ ꯊꯣꯏꯅꯨꯅ, ꯍꯩ, ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯪꯅ ꯄꯥꯅꯔꯤꯕ꯭ꯔꯥ? ꯑꯗꯨꯒꯤꯅ ꯆꯠꯅꯤꯌꯦ ꯏꯅꯝꯃ. ꯑꯉꯥꯡ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯨꯝ ꯁꯦꯟꯅꯔꯤꯕꯁꯤꯕꯣ? ꯏꯅꯝꯃ. ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯊꯣꯏꯅꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯕ ꯍꯧꯏ. ꯃꯥꯟꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ, ꯍꯩ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯂꯣꯏꯔꯦꯀꯣ. ꯂꯣꯏꯗꯧꯔꯦ. ꯀꯨꯏꯈ꯭ꯔꯦ ꯅꯈꯣꯏ ꯅꯨꯄꯤꯅ ꯀꯦꯕꯁꯦ. ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ. ꯑꯕꯦꯝ, ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨꯀꯣ. ꯅꯅꯝꯃꯒ ꯑꯩꯒ ꯃꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯒꯦ. ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ. ꯊꯣꯏꯅꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯂꯥꯎꯕ ꯍꯧꯔꯛꯏ. ꯍꯣ, ꯇꯥꯕꯤꯔꯤꯕꯔꯣ? ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯁꯤꯗ. ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯏ ꯃꯤ. ꯑꯃꯨꯛ ꯂꯥꯎꯔꯦꯅ ꯇꯧꯔꯤꯁꯦ. ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯔꯁꯤꯒꯦ? ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ. ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯊꯣꯏꯅꯨ ꯃꯥꯒꯤ ꯎꯄꯨꯗ ꯈꯣꯏꯄꯥꯛ ꯄꯥꯛꯇꯨꯅ. ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦꯕ. ꯍꯥ? ꯏꯄꯥꯝꯗꯒꯤ ꯏꯃꯥꯅ ꯎꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ. ꯀꯔꯤꯅꯣꯗ, ꯂꯩꯔꯝꯒꯅꯤ. ꯐꯖꯅ ꯌꯦꯡꯉꯣ. ꯍꯣꯏ, ꯌꯦꯡꯉꯕꯅꯦ. ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗ. ꯊꯝꯐꯝ ꯑꯣꯟꯅꯔꯝꯒꯅꯤꯗ. ꯑꯩꯕꯨ ꯄꯦꯡ ꯁꯣꯏꯕ ꯃꯤꯔꯣ? ꯑꯩꯅ ꯊꯝꯈ꯭ꯔꯤꯕꯗꯣ ꯁꯤꯗꯅꯦ, ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅꯤ. ꯅꯪꯕꯨ ꯃꯨꯟꯅ ꯌꯦꯡꯈꯣꯗ. ꯍꯣ, ꯐꯅꯌꯥꯝꯅ ꯌꯦꯡꯉꯦ. ꯂꯩꯇ꯭ꯔꯦ ꯍꯥꯏꯕ. ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ. ꯀꯩꯅꯣꯗ ꯊꯣꯏꯅꯨ, ꯂꯩꯇ꯭ꯔꯕꯨꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ? ꯊꯣꯏꯅꯨꯅ ꯍꯥꯏ. ꯍꯣ, ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩꯍꯥꯛꯇ ꯃꯇꯧ ꯃꯥꯟꯗꯅ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ. ꯊꯣꯏꯅꯨ, ꯅꯪꯒꯤ ꯎꯄꯨꯗꯒꯤꯕꯨ ꯀꯅꯥ ꯂꯤꯛ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯒꯦ? ꯂꯩ, ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩꯌꯦ. ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩꯌꯦ. ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯊꯣꯏꯅꯨ? ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯂꯧꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯍꯥꯛꯇ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ. ꯊꯣꯏꯅꯨ, ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏꯗ. ꯀꯔꯤꯒꯤ ꯋꯥ ꯀꯩꯅꯣꯝꯃ ꯇꯧꯕꯅꯣ? ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯀꯅꯥ ꯆꯪꯕꯒꯦ? ꯑꯩꯒꯤ ꯎꯄꯨꯁꯦ ꯐꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ. ꯂꯩꯇ꯭ꯔꯤꯕꯁꯦ ꯃꯥꯅ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯅꯍꯥꯟꯃꯨꯛꯁꯨ ꯎꯄꯨ ꯐꯥꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯂꯝꯂꯤꯕꯗꯨꯅꯤ. ꯃꯥꯟꯖ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯝꯃꯤ. ꯌꯥꯝꯅ ꯊꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯪꯉꯤ. ꯅꯅꯝꯃꯒꯤ ꯎꯄꯨꯗꯒꯤ ꯂꯤꯛ ꯀꯅꯥ ꯂꯧꯊꯣꯛꯀꯦ? ꯂꯥꯡꯂꯦꯟꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯃꯉꯛ ꯍꯥꯏꯗꯨꯅ, ꯑꯩꯗꯤ ꯈꯪꯗꯦ. ꯍꯥꯏꯌꯣ ꯕꯦꯝ, ꯅꯅꯝꯃꯒꯤ ꯎꯄꯨꯗꯒꯤ ꯅꯪ ꯂꯤꯛ ꯂꯧꯊꯣꯛꯄ꯭ꯔꯥ? ꯇꯥꯆꯧ, ꯑꯩꯗꯤ ꯂꯧꯊꯣꯛꯇꯤꯌꯦ. ꯃꯁꯤꯗ ꯊꯣꯏꯅꯨꯅ, ꯏꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ. ꯅꯪꯅ ꯂꯧꯊꯣꯛꯇꯅꯕꯨ ꯀꯅꯥ ꯂꯥꯛꯇ ꯂꯧꯊꯣꯛꯇꯧꯔꯤꯒꯦ? ꯏꯅꯝꯃ, ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯏꯄꯣꯠ ꯏꯔꯤꯜ ꯑꯃꯠꯇ ꯊꯦꯡꯖꯈꯤꯕ ꯂꯩꯖꯗꯦ. ꯍꯔꯦ, ꯃꯆꯤꯟꯁꯦ ꯑꯁꯨꯝ ꯊꯤꯅꯤ ꯃꯁꯦ. ꯍꯩ, ꯆꯤꯟꯊꯤꯕꯤ. ꯅꯪꯅ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯗꯧꯔꯤꯒꯦ? ꯏꯅꯝꯃ, ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯧꯊꯣꯛꯆꯗꯦ. ꯏꯅꯝꯃꯅ ꯊꯝꯐꯝ ꯀꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯍꯥ? ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯕ? ꯃꯥꯟꯖꯅ, ꯑꯕꯦꯝ, ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯣ. ꯇꯥꯆꯧꯗ ꯃꯤꯅꯝꯒꯅꯨ. ꯇꯥꯆꯧ, ꯅꯆꯟꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯅꯆꯟ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯠꯇ ꯍꯨꯔꯥꯟꯈꯤꯕ ꯂꯩꯈ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ. ꯊꯣꯏꯅꯨꯅ ꯃꯈꯥ ꯇꯥꯏ. ꯍꯩ, ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ. ꯅꯪꯅ ꯂꯧꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ.
ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯁꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯃꯥꯟꯖꯅ ꯊꯣꯏꯅꯣ ꯑꯉꯥꯡꯁꯤꯅꯗꯤ ꯂꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯅ ꯂꯧꯗꯅ ꯀꯅꯥ ꯂꯧꯗꯧꯔꯤꯒꯦ ꯍꯥ ꯀꯅꯥ ꯂꯧꯗꯧꯔꯤꯒꯦꯕ ꯊꯣꯏꯅꯣ ꯑꯩ ꯊꯤꯒꯦ ꯌꯦꯡꯉꯣ ꯑꯩ ꯊꯤꯒꯦ ꯌꯦꯡꯉꯣꯕ ꯑꯩ ꯊꯤꯒꯦꯕ ꯍꯧꯖꯤꯛ ꯑꯩ ꯊꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯃꯥꯟꯖꯒ ꯂꯥꯡꯂꯦꯟꯒꯁꯨ ꯆꯪꯉꯤ ꯊꯣꯏꯅꯣ ꯃꯣꯟꯀꯥꯏꯗꯨ ꯍꯥꯏꯐꯦꯠ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯥꯟꯖꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯊꯣꯏꯅꯨꯅ ꯃꯣꯝꯄꯥꯛ ꯑꯗꯨ ꯐꯠ ꯍꯥꯏꯒꯠꯂꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯨꯗ ꯂꯤꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯊꯣꯏꯅꯨꯅ ꯂꯤꯛꯇ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯂꯤꯛ ꯁꯤꯗ ꯂꯩꯔꯦ ꯃꯥꯟꯖ ꯂꯤꯛꯇꯨ ꯎꯔꯨꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯆꯟꯅꯨꯄꯤꯗ ꯃꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯏ ꯑꯗꯨꯒ ꯍꯥꯏ ꯅꯪꯕꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕ ꯇꯥꯏ ꯍꯥ ꯅꯪ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯁꯤ ꯀꯩꯅꯣ ꯍꯥ ꯑꯁꯤ ꯀꯔꯤꯅꯣ ꯊꯣꯏꯅꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯤ ꯈꯪꯂꯕ꯭ꯔꯥ ꯈꯨꯄꯥꯛ ꯑꯃ ꯆꯥꯔꯦꯗꯅ ꯂꯥꯡꯂꯦꯟꯅ ꯇꯥꯆꯧ ꯀꯧꯔꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯆꯧ ꯀꯧꯔꯛꯀꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯇꯥꯆꯧ ꯑꯩ ꯂꯧꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯂꯧꯗꯅ ꯑꯁꯤꯗ ꯀꯃꯥꯏ ꯂꯩꯒꯗꯧꯔꯤꯒꯦ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯪ ꯑꯩꯒꯤ ꯏꯆꯝꯅꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩꯅꯦ ꯅꯪ ꯇꯥꯆꯧ ꯅꯪꯒꯤꯗꯃꯛ ꯇꯥꯆꯧꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯤꯕ ꯇꯥꯆꯧ ꯑꯩ ꯍꯨꯔꯥꯟꯗꯤ ꯊꯣꯏꯅꯨ ꯂꯤꯛꯇꯨ ꯃꯈꯧꯔꯤꯗ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯃꯇꯨꯡꯗ ꯁꯨꯝꯅꯒ ꯍꯦꯛ ꯇꯧꯔꯕ ꯅꯪ ꯌꯨꯝꯁꯤ ꯇꯥꯟꯊꯣꯛꯏ ꯈꯪꯉꯨ ꯅꯪ ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯂꯥꯛꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯦꯛ ꯂꯥꯎꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯊꯦꯡꯈꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅꯗꯤ ꯏꯅꯝ ꯑꯃ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯇ ꯌꯣꯟꯅꯔꯦ ꯏꯃꯥ ꯇꯥꯆꯧꯅ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯤ ꯑꯩ ꯍꯨꯔꯥꯟꯕꯤꯌꯦ ꯏꯃꯥ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯃꯅꯝꯃꯒꯤ ꯃꯤꯌꯨꯠ ꯃꯤꯅꯩꯗ ꯃꯍꯥꯛ ꯀꯞꯆꯔꯤ ꯊꯣꯏꯅꯨꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯠꯂꯁꯤ ꯃꯥꯟꯖ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯊꯣꯏꯅꯨꯅ ꯆꯠꯅ ꯍꯥꯏ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯑꯗꯨꯝ ꯂꯩꯊꯣꯔꯁꯤ ꯌꯨꯝꯁꯤꯗꯒ ꯑꯩ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯍꯨꯔꯥꯟꯕꯤ ꯃꯌꯥꯝꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯆꯠꯂꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯇꯥꯆꯧꯒ ꯃꯅꯝꯃꯒꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯐꯅ ꯀꯨꯏꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ ꯂꯥꯡꯂꯦꯟ ꯊꯣꯡꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯔꯝꯃꯤ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯂꯥꯡꯂꯦꯟꯗꯤ ꯄꯤꯛꯂꯕꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯥꯈꯤ ꯐꯃꯨꯡꯗ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯟꯖꯅ ꯏꯃꯥ ꯅꯪ ꯅꯥꯕ ꯐꯔꯣꯕ ꯏꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨ ꯂꯩꯕꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯗꯦ ꯏꯃꯥ ꯅꯥꯕ ꯐꯔꯣꯕ ꯁꯥꯈꯤ ꯃꯆꯥ ꯑꯅꯤꯒꯤ ꯁꯛꯇꯝꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯁꯥꯈꯤ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯔꯤ ꯃꯍꯥꯛꯅ ꯍꯥꯏ 이마기 ꯑꯆꯧꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯂꯝꯖꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯍꯧꯔꯒꯅꯤ 이마 ꯀꯔꯤꯅꯣ 이마ꯅ ꯍꯥꯏꯕꯤꯔꯤꯕ ꯃꯐꯝꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ 이마 이사 ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ 이마ꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯤ 이마ꯒꯤ ꯂꯥꯛꯂꯦ 이마ꯒꯤ ꯑꯆꯧꯕ ꯀꯔꯤꯒꯨꯝꯕ 이마ꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯎꯀꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯃꯗ ꯁꯤꯟꯊꯍꯜꯂꯛꯀꯅꯨꯀꯣ 이마 ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤ ꯏꯆꯥꯗ ꯅꯪ ꯈꯛ ꯐꯨꯒꯅꯨꯀꯣ 이마 ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯁꯥꯈꯤ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯃꯄꯨꯡ ꯐꯥꯔꯛꯇ꯭ꯔꯤ ꯏꯐꯨꯟ ꯐꯨꯟꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯥꯟꯖꯅ 이마 ꯀꯩꯗꯧꯔꯒꯦ ꯁꯤ 이마 ꯇꯞꯅ 이마ꯒꯤ ꯑꯆꯧꯕ ꯅꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯎꯀꯣ 이마ꯗꯤ 이사 ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯁꯥꯈꯤ ꯃꯃꯤꯠ 우ꯏꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯣꯔ ꯍꯣꯜꯂꯛꯈꯤꯗ꯭ꯔꯤ ꯃꯥꯟꯖꯒ ꯂꯥꯡꯂꯦꯟꯒꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ 이마 ꯃꯤꯠ ꯄꯥꯡꯉꯣ 이마 ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ
Ima, si, bitbango ima. Nasay ko'y manong sidra mo, ima. Bitbango si ima. Bitbango ima. Langlen sukapi manjana masanapibu mathada chena konsinduna. Ibong gilanglen. Isilinawa ni galay magsi. Utong na tirin ako. Malim ima na so. Isilinawa ikoy ibo. Tatong tunad sa ikri. Taso, ima magkamo. Ima na tumlimase. Abong taong tungo taso. Ima magkamo taso. Abe, ipasi tumanati. Ipasi. Ay kuya ni mo. Tatong tunad sa ikri man. Ipasi tumanati, abe. Masimanaw anigi maithongdu mitki pitana isaw thokli manjana. Ijalbo, ayna sauna mo yokani. Ijalbo ayna wahaloy. Isalgi biludagi pirang amata. Ayna sitaloy. Ay ijalbo lunan udoy ni. Langlen mikap khangthok thoklei wakhal tarakpada bilu aduma pirang na pungtum thumda leiramle mahakapsai. Taso, karigino. Nang nawakal oli babu. Nasalay mo nung sidra po. Ay bulo na taong biniharaga. Karigino taso. Ay mapuri ba. Nasalay huran binachadihin taso. Ay huran binachadihin. Asumtong na thoinuna tengkhang kayarakta langlen bu watlami manja magi nupida wai amata haiba ngamda tumina leirami langlen mabungi matawduda mabungbu mahakna warausai nongmagi numit amani numidangi saktu puna sari thoinu chakchakho mahe hupaga Thumside, imay bema. Thumsidi, thumsawi haurena. Kamay tawno sibo. manja satyang khalakduna kayam yaklagene Wasabiraga yembiyo. Asuk yam yakpa sibu karino. langlen su chaksaba lepi manja chaksakho masaduna yamni yakpadi oideda Kaino da. Asuk yam yakpa thumsibu. Yamni yakpa nate haina haibirib sibu karino. sibu kayam yaklage O, nangi sidi. Aybu patabi tahan sinine. nangbu phatabi tahanbagi wanga natene Ho khangye, khangzari. Ay loina khangzari. Nasinanaw manaraga. Aybu pataba aranba tahan ba natro. thoinu phuk hawgatuna thokre langlen tumina ungduna lei manjana masanupidi yengduna abe nangbu thumkyam thaklurage langlen kaisu khumde manjana wa makha tai nanamase isau khra langale haiba nang khanglibaduni adu oirabadi mamna yanaba harsu chatna bhonawri nangbo langlen milu ani da pirang ihauduna Taso. nanamase karama nupino haiba ibungsu chapchana khangine ina kara khunmei mundagi haurakpana magi wakha yamna pi mana hari makha yaraga maharawe aisu isagi awama tawdo khangdaba natte ija hurai minatte haiba ibungsu khangi asengbani manja mana masanapibu nungsiba sidi malengni khungjal asina kaikhra phawba khongba leiroi kanamtana masimanawgi maribu thadatpa ngamloi chairak asida makhelangliba thoinu mahak nongmudi soidana nauri maru sagani yumgi mau ama oina laklaga maugi lichat chattaba magi lichatki mayai soidana chamtharakhigani manja wa makha tarai nanamagi phatraba lichat asibu semdoknaba ibungana hotnagiko charo chakto taso nongmanini mahusingkri thoinu magi puksildi hongba karisu leitri nungthil amani manja ngasidi mahak kaitheldagi masanupigini haiduna pi phanek phajaba amam leiduna purei mayumi yaubaga masanupibu kawi abe nang mapanamda tholau he langle mapana tholei kay hagi taso na ngasidi nangi phajaba pi phanek leiraklabani nang pamlabri yango mana haibo phamsi phamungda leiribi thoinuna hektai haijai kari haiba pi phanek leiri haiba ma phrang sagatli pu hawgatuna mapana thoi langlena phidu tingthoktuna yengduna taso sidiam phajai masu kaise ainiam pamjau masuduni nang tasengna pamleko pame amta insiludana paksabri yenge oi taso asi haiduna phidu insili manjana nokfe tawna yengduna phajare yamna phajare bo asengi phajabrani taso thoinu prapap tholak lawi kaino nupa nana tori bisibo ha kaino ba phi phane asi kaidagi no ba manjina khumi
ꯏꯆꯟꯅꯨꯄꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯤꯗꯅ. ꯏ ꯀꯔꯤꯒꯤ ꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯛꯂꯤꯕ? ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯟꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤ. ꯑꯗꯨꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯧꯔꯤꯕꯅꯤ. ꯑꯩꯒꯤꯗꯤ ꯏꯆꯟ ꯃꯍꯥꯛ ꯃꯊꯟꯇꯅꯤ. ꯑꯩꯅ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯩꯕꯤꯒꯅꯤ? ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ? ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯂꯩꯒꯗꯕꯅꯤ, ꯃꯥꯒꯤ ꯂꯩꯕ ꯌꯥꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯥꯅ ꯇꯥꯞ ꯆꯤꯡꯉꯤ. ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯄꯥꯏ. ꯍꯥꯏꯖꯩ, ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤ. ꯃꯁꯤꯗ ꯃꯥꯟꯖꯅ ꯍꯥꯏ, ꯊꯣꯏꯅꯣ, ꯅꯪꯕꯨ ꯃꯗꯨ ꯄꯥꯝꯕ꯭ꯔꯅꯦ? ꯄꯥꯝꯃꯤ. ꯐꯔꯦ, ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ. ꯃꯁꯤꯗ ꯊꯣꯏꯅꯣꯗ ꯍꯔꯥꯎꯏ. ꯃꯥꯟꯖꯅ ꯃꯈꯥ ꯇꯥꯏ, ꯃꯗꯨ ꯄꯨꯔꯒ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ. ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯛꯇ ꯂꯩ ꯑꯃ ꯆꯤꯡꯂꯁꯤ. ꯑꯩ ꯌꯨꯝꯁꯤꯗ ꯏꯆꯟꯅꯨꯄꯤꯒ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯒꯦ. ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯍꯧꯔꯣ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ? ꯑꯩꯗꯤ ꯆꯠꯂꯣꯏ. ꯅꯪ ꯆꯠꯂꯔꯣꯏ. ꯆꯠꯂꯣꯏ. ꯅꯪ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ. ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏ. ꯑꯗꯨ ꯑꯣꯏꯔꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯊꯣꯏꯅꯨꯕ ꯍꯦꯛ ꯐꯨꯕ ꯍꯧꯏ. ꯑꯗꯨꯒ ꯍꯥꯏ, ꯅꯍꯥꯛꯇꯪ ꯏꯈꯨꯠ ꯑꯁꯤꯅ ꯁꯦꯠ ꯊꯥꯖꯔꯛꯇ꯭ꯔꯤꯕ ꯏꯆꯜ ꯑꯁꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦꯗꯅ. ꯅꯪꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯧꯒꯠꯇꯨꯅ ꯅꯪꯒꯤ ꯂꯤꯛꯇꯣ ꯏꯆꯜꯒꯤ ꯐꯧꯖꯥꯎ ꯃꯈꯥꯗ ꯊꯝꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ. ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯏ. ꯑꯩ ꯂꯥꯟꯖꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ. ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯣ? ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯕꯨ ꯃꯆꯦ ꯇꯥꯅ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ. ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯈꯝꯖꯤꯜꯂꯤ. ꯇꯥꯆꯧ, ꯇꯣꯛꯄꯤꯔꯣ. ꯏꯅꯝꯃ ꯆꯤꯠꯅꯔꯝꯕꯅꯤ. ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ, ꯏꯅꯝꯃ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ. ꯑꯄꯪꯕꯤ ꯅꯅꯝꯃ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯂꯥꯡꯂꯦꯟ. ꯏꯅꯝꯃ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ. ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯏꯅꯨ ꯋꯥꯈꯜ ꯇꯥꯔꯛꯏ. ꯃꯥꯒꯤ ꯄꯤꯛꯂꯕ ꯄꯨꯛꯆꯦꯜꯗꯨ ꯆꯩꯐꯨ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ. ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯏꯔꯥꯡ ꯂꯥꯡꯏ. ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯤ. ꯃꯥꯟꯖ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯃꯆꯟꯅꯨꯄꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤ. ꯊꯣꯏꯅꯨꯅ ꯍꯪꯉꯤ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯏꯅꯝꯃ, ꯌꯥꯔꯅꯤꯗ. ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯎꯟꯕꯤꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯖꯔꯦ. ꯏꯆꯜꯒꯤ ꯃꯇꯣꯝꯇꯅꯤ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ. ꯃꯥꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯦ, ꯑꯕꯦꯝ, ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯅꯤꯡꯕ ꯂꯩꯔꯤꯕ꯭ꯔꯣ? ꯇꯥꯆꯧ, ꯌꯥꯔꯅꯤꯗ. ꯊꯣꯏꯅꯨꯅ, ꯏꯅꯝꯃꯅ ꯄꯤꯒꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯋꯥꯠꯂꯤ. ꯃꯥꯟꯖꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ? ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯦꯠꯂꯝꯕ ꯐꯅꯦꯛ ꯑꯗꯨꯃꯒ ꯏꯜꯂꯝꯕ ꯐꯤꯗꯨꯃꯒ ꯑꯩꯅꯅꯦ, ꯃꯥꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯕ ꯀꯥꯟꯗ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯝꯂꯤꯕꯅꯤ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯂꯥꯡꯂꯦꯟ ꯃꯊꯧꯕꯨꯡꯗ ꯊꯣꯛꯇꯨꯅ ꯀꯨꯟꯗꯨ ꯄꯔꯦꯡ ꯂꯦꯡꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯂꯩ. ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯐꯝꯂꯤ. ꯃꯥꯟꯖꯅ ꯍꯥꯏ, ꯑꯕꯦꯝ, ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯆꯥꯛ ꯆꯥꯛꯈꯨꯝꯁꯤꯃ ꯏꯟꯕꯤꯒꯦꯀꯣ. ꯉꯁꯤ ꯏꯕꯨꯡꯅ ꯏꯜꯂꯤꯕ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯁꯤꯅ ꯏꯆꯜꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯕꯤ. ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯩ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ, ꯏꯅꯝꯃꯅꯁꯨ ꯆꯥꯛ ꯑꯃꯨꯛ ꯏꯟꯕꯤꯒꯦꯀꯣ. ꯁꯥꯒꯩꯒꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯁꯥꯒꯩꯗꯨ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ. ꯂꯨꯍꯣꯡꯕ ꯍꯧꯈ꯭ꯔꯦ. ꯕꯣꯔ ꯂꯥꯛꯂꯦ. ꯂꯥꯡꯂꯦꯟ ꯃꯈꯨꯠꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯅ ꯄꯥꯃꯨ ꯃꯥꯒꯤ ꯉꯛꯁꯝꯅ ꯍꯨꯛꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ. ꯃꯤꯀꯨꯞꯁꯤꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯅꯤ, ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ. ꯃꯄꯥꯟꯗꯅꯤ. ꯃꯥꯟꯖꯅ ꯍꯥꯏ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯁꯦ ꯏꯃꯥꯒ ꯄꯥꯕꯒꯗ ꯈꯨꯔꯨꯝꯃꯨ. ꯃꯤꯀꯨꯞꯁꯤꯗ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯥꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗꯤ ꯄꯦꯟꯖꯔꯝꯒꯅꯤ. ꯈꯨꯔꯨꯝꯃꯨ, ꯈꯨꯔꯨꯝꯃꯨ. ꯂꯥꯡꯂꯦꯟ ꯃꯤꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯕꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯝꯃꯤ. ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯕꯨꯡꯕꯨ ꯈꯨꯔꯨꯝꯃꯤ. ꯌꯥꯔꯦ, ꯌꯥꯔꯦ, ꯍꯧꯒꯠꯂꯣ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯛꯎꯀꯣ. ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ. ꯃꯅꯝꯃꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯂꯤ.
ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯃꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯥꯃꯨꯕ ꯃꯥꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯃꯩ ꯍꯧꯗꯨꯅ ꯀꯕꯣꯛ ꯆꯥꯏꯗꯨꯅ ꯑꯣꯛꯄꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯊꯦꯡꯅꯔꯝꯕ ꯊꯣꯛꯂꯕꯁꯨ ꯑꯣꯛꯊꯣꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯤ ꯂꯩꯇꯥꯗꯦ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣ ꯀꯞꯀꯅꯨ, ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤ, ꯀꯞꯍꯩꯗꯦꯀꯣ"꯫ ꯃꯤꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ "ꯅꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯨꯔꯣ, ꯃꯤꯁꯤꯡꯁꯦ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯦ"꯫ ꯃꯥꯟꯖ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯡꯅ ꯂꯩꯕꯤꯔꯛꯈꯤꯕ ꯐꯅꯦꯛ ꯑꯗꯨꯃ ꯁꯦꯠꯇꯨꯅ ꯐꯤꯗꯨꯃ ꯏꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯡꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯟꯖ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯨꯄꯥ 10 ꯆꯠꯄꯤꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤꯒꯥꯎꯗꯨꯗ ꯍꯥꯞꯄꯤ꯫ ꯂꯥꯡꯂꯦꯟ ꯃꯀꯣꯛꯇꯨ ꯅꯣꯟꯊꯩ꯫ ꯃꯥꯟꯖꯅ ꯃꯈꯨꯠꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ "ꯌꯨꯝꯁꯤ ꯂꯩꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯄꯣꯛꯄ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯅꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯨ꯫ ꯃꯤꯅ ꯋꯥ ꯉꯥꯡꯒꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯜꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯖꯔꯣ"꯫ ꯂꯥꯡꯂꯦꯟ ꯍꯤꯒꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯤꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯆꯧ, ꯏꯕꯨꯡꯒꯤ ꯂꯥꯡꯂꯦꯟ, ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯅꯆꯟ ꯑꯩꯅ ꯑꯣꯏꯅꯖꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ꯫ ꯇꯥꯆꯧ, ꯅꯆꯟꯂꯣꯏꯕꯤ ꯑꯩꯅ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯗꯨꯕꯨꯗꯤ ꯈꯛ ꯃꯥꯡꯍꯟꯒꯨꯝꯁꯤꯀꯣ꯫ ꯅꯆꯜꯅ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯆꯜꯕꯨ ꯀꯧꯁꯤꯟꯕꯤꯌꯨꯀꯣ ꯇꯥꯆꯧ꯫ "ꯑꯕꯦꯝ, ꯅꯀꯣꯛ ꯐꯥꯎꯕ ꯁꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ, ꯏꯕꯨꯡ ꯑꯃꯨꯛ ꯆꯠꯂꯦ"꯫ ꯃꯥꯟꯖ ꯊꯣꯛꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ